State asigi oina ngagi machinjak puthoknabagidamag Imphal West District ke Lamphelda laiba Fisheries Office ta Fish Pellet Mill ama install tawre masina mapung fana loishinduna ngagi machinjak puthoklabadi state asigi oina mapandagi nga machinjak laibada sel kaya chatlamba adu hanthahanba ngamlagani haina Fisheries Department ki Director T Phulen na phongdorakli Fisheries Department asinduna Lamphelpat laiba Department asigi office ta pangthokiba kungamanga suba National Farmers Day celebration gi thauram da wafam asi phongdokibani thauram aduga mari lainana Phulen na makha taraduna hai Fish Pellet Mill asi Fish Farmer Agency gi khuthang da paikhatpani masina mapanda gi pusilakliba nga gi machinjak ta piriba mamal asiga changdam naduna yenglaba matung subsidy rate ta phanghanna honagani State asigi district sing dasu mini fish pellet mill sing install taunabagi damag propose tawkhre hairi thauram aduda mamang chahi da pangthokiba ngagi melada ngagi pothok khwaidagi yamna puthokpa ngami singda mana yenthokutuna loinana district fisheries officer sing dasu ngami singna puthokpa ngam macha sing khusinaki amadi palan thauram asia mari leinana Lairik amasung fongduna thauram aduda saruk yakhiba miyoi singda phanghanki Cooperative societies adagi fish farmers singna portal da restart tobiro doiragadi karigumba laibak thiba accident gumba thokpa matamda insurance ki claim su lei akoi hojik nga gi machinjak se mapan da gi loinaba akoi depend to bungaktani aduna akoina mini fish pit mill se district kuding makki akoina propose tawkre aduga hojik ihan han boina FFDA na fish farmers development agency gi through da akoi Lamphelpat da leiba office se da akoi fish pit mill sama install tawre do loisin loirakadore Assam dagi lakpa ngagi machinjak to akoi Manipur dagi puthokpa duga rate se akoi compare tawraga akoi hongan naba subsidized rate ta tawnanaba gi damakta akoi kan hona jari